The Punsinduna Semba Coordinating Committee on Disturbance Free Education Zone demand na Education sector da SENKHAI-THUMKHAI TOUBIGANU Education sector asi Disturbance Free Education Zone ama OIHANBIYU HAINA HOUKHIBA CHAHI listing ani nipan dagi TONGANBA school singda CHATTUNA LEPTANA CHATTHARAKPA KHONGJANG SARUK ama OINA NGASI CHOUYAIMA Higher Secondary School THOUBAL MELLAGROUND amadi Little Star School THOUBAL HOUKHA school sing ASIGI Students Union SINGGA PUNNA KHUTSAMNADUNA 19 Disturbance Free Educational Zone Demand Day 2026 ke campaign PANGTHOKKHRE CHOUYAIMA Higher Secondary gi gate mamangda kholau kaya laubada saruk yaraduna Taramapan Shuba Disturbance Free Education Zone Demand asigi convener su oiriba Desam gi President Oinam Romesa Fongdorakpada Ekhoi gi mahiroi kaya gi wakhal lausing tanjafam oiriba education sector asida hojik piriba makhal kaya gi chaitheng asi ekhoi pumbana Hanthahanba hotnaba tangai fade mapumoina school manungda leiriba oja sing na piba disturbance mahiroi sing masana piba disturbance lengak loi sing na piba disturbance mama mapaiba sing na piba disturbance stakeholders kaya na piba disturbance amadi pressure group kaya na piba monetary demand na chingba disturbance kaya asi hanthahanba hotnaba haibasi committee asigi mapumoiba demand ni Lengak loi sing asina pamliba si ekhoi education sector asi muthatpa adura natraga kanba adura haina hangladuna Suresh na makata na hai lengak asina education asi hena fagatnaba amadi kananaba hotnabagi mami abang fawba ngasi fawba ude Lisingani kunjataruk yawraklaba si fawda CHOUYAIMA Higher Secondary asida lengaki Higher Secondary ama oina laifam thokpa infrastructure ozagi masing amadi laifam thokpa laboratory gi machak pumba matik chana amata leite School asigi changak from oiriba gate asi fawba kuntra mathoi Assam Rifles ki gate punduna leiri masina maram oiraga guardian singna maram amagidamakta school asida changnaba hotnabada Assam Rifles gi hana ayaba ama lauraga changnari Masibu education free zone oibagi khudam amara asigumba kaya asi lengakna matam chana yengsinbiyu lengakna matam chana thabak paikhat pirabadi education gi system asi soidana fazagani miyamasu lengakpu apenba fongdoktuna awangba thakta ikai khumnagani adubu hauzik leiriba ekhoigi lengak asina education sector da yengliba miyeng asidi committee na apenba ahenba miyeng changbiyu lengak loidagi hauraga tongan ba section khudingna mahiroi sing oja sing amadi mahilosing sing da piriba makhal kaya gi disturbance sing asi lepnana ba hotnabada miyeng changbiyu mahiroi sing bu chahi amada numit chani ga kun lairik tamba fanghanbiyu education ga mari leinaba loishing sing da famliba director commissioner sing asisu IAS officer sing MCS officer sing da oihanbagi mahuta oza singi grievances sing fazana khanglaba oza gi community maraktagi oihanaba thorang paikhatpiu amadi mahiloshing sing da monetary demand chingba thajinduna education sector asida makalamatagi pressure pibiganu haiba wafam sing fongdorakhi Chathakiba campaign aduda oja sing amadi mahiroi singna mahiloshing amadi mahai tampham sang singda puba thangba ngamloidaba sel amadi pochai gi demand lalhoba amadi khulai paiba singna tawbiganu Education da government na politicization tawbiganu chahi amada class toba numit masing chani kundagi hanthaba yade haiba lo government na sembiyu government na matam chana thabak paikhattabana mahi masing tambagi kanglon kaihanba amadi mahiroi singda awaba piroidabani education ga mari leinaba thabak singda corruption nepotism amadi favoritism tawbiganu education amadi education ki director matik chaba oza singdagi ohenaba thabak government na paikhatpiyu Teacher Education mapung Phanaba Tonganba Directorate Office ama lingu Government Policy of Transfer and Posting asi sanda lambi onthoknaba thabak amadi paikhatloidabani mahiloshan linkhatliba amadi mahisingda thabak tawriba oja sing amadi mahiroi singna masa masagi lawfam thokpa thodang sing pukchel singna lawfam thoi Education sector bu essential service singi manung chalhanbiyu Education sector bu yakhai-thingaiba pidaba mafam Disturbance bu free zone OIHANBIYU HAINA thaba placard sing paibaga loinana kholau kaya su lauki Education zone demand sigi convener gi hawai su pujabani ai hoji Desam president on su legi duga hoji leiriba khodi education sector sing asida piriba yakhai-thingaiba se anthan gadabani haidana Desam Amadi Wakhanlon Manaba committee asina HOUKHIBA ing kunjal lisingani ga dipandagi Hawra kanda ngasi phawba lepa leitana ekhoi tungan ba mahi loisong sing asida ekhoi chatla kanda campaign tawba rally tawba amadi tungan ba
awareness campaign kaya ama CHATTHARAKPA ngasi phaw lepa leitana 2008 tagi horakanda lakpa campaign ki saruk amani ngasi aikoina CHOUYAIMA higher secondary school sida pangthokchari si mapung oina aikoina thamningi bu wafam di kaino hai matamda hauji hauji lairiba aikogi lamdam sida lairiba aikogi education haibadi mahi tampham samsing ase masida sida piriba tungan ba aikoi badagi miyam singna amadi aikogi lebak sida laimineriba aikoi khudimang na piriba disturbance haibadi yekhai thingai ba se masi handabam changi ha mapung oina aikogi school di manung da lairiba oja singna piba disturbance aduga school da tammiba mairoi singna piba disturbance amadi school la tu senariba school la tu lenga ki makha da lairiba lenga loi sing sina piba disturbance amadi mamam pa oiba singna piba disturbance amadi tungan ba aikogi community sing tungan ba stakeholder mayam sina piba disturbance mayam singa sa masi handahan ba amadi kanagumba aikogi pressure group haiba tare pressure group singina pubu thangma ngamuidaba sel amadi posai gi demand kya ma toksala kanda akoi school college ti da maning tamna laik takcha gadoriba oja sing da tupam chabam khangan ra kanda hayeng kari ta kani aduga aina kari mairo sing da kari anobu wakhlon pi gani haidana mamut tanan nainara ga lakadaba oja sing du da magi pubu thangma ngamuidaba asigumba monitoring demand mayam sing maram ra kanda tumam chaban khangan daba asigumba mayam sa masi tobiganu haiba sa koi committee sigi demand sigi appeal ni miyam da adu mapung oina hojik lairiba aikogi lengak loi haiba tare lengak pairiba kogi lengak loi singsina aikogi education na se makoina pammi se education se kanbra natraga education na se state asidagi aikogi khunai state education se mutat chimdra education kan ge haiba targadi education nungchibagi akoi kongthang lokon kong tabra ngasi phauda education sida 2026 aura aba phauda kogi CHOUYAIMA higher secondary sida magi leibam thokpa infrastructure de horakanda magi leibam thokpa oja masing de horakanda magi pibam thokpa lab ki karigi everything achi gumba mayam singa se matik sari bra aikogi lenga loi singina juju 2026 aura phauda CHOUYAIMA higher secondary set moini yengi ba miyeng se masi matik sari bra sigumba mayam singa se masi asigum laba aikogi committee sina thengnari ba mayam singa se masi di matik sari haina aikogi makai de loi asigum thong mayam singa lengak sina matam chana thawak paikat piu makoina matam chana thawak paikhala ba matam dadi lengak loi sing se miyam na kogi